Makha Naga Village's territory-da khulai paiba loop amatna changlakpa yaroi. Makha Naga Village's territory-da kanagumba khulai paiba loop amatna fauraga chathok chasin tawba yaroi. Khula asigi amasung masigi territory-da fawdok fawjin tawba amasung atamnana asigumba thawongsing chathabada Makhan Village Authority na tumina yengduna lairoi hairi. Makha Naga Village asi Kangpokpi district ki side to Kampha Jolgi manung chana laiba area amani. Khula asigi area da khulai paiba miyosing chathok chasin tawbaga mari laina Makhan Village Authority na thadorapa chero amana haribana Makha Naga Village ki territory da khulai paiba group sing na changsinba amasung territory asigi area surveillance tawbagi thabak amata yaba ngamloi. Village asida khulai paidina fawduna chathok chasin tawba haibasi jaga asida namduna changsilapani haina lawgani. Kariguma khulai paiba lu natraga miyoisingna khula asigi akoibada chathok chasin tawba amasung surveillance tawbagi thabak chathaba haibasi Makhan Village ki lairiba law amasung command gi mayoktani. Maram aduna asiguma thawongsing asi khudakta lepkadabani haina cheksin waro thamlakni. Chero alsina makhatana haribana Makhan Village town asi tongan ba jati kaya gi miyoisingna khundabata natana tongan ba mafam kaya fawduna chatliba lambi amani. Lambi asida tribe natraga community haiba khaidana nungti numit khudingi miyoi kaya fawduna chatli. Town asi fawduna chatliba sing ningthina masa khangdoklaba amasung registration tawraba matungna chathok chachin tawbagi ayabasu piri. Makhan Village asi Naga Village oibaga loinana masida leminariba community sing asi ngasi Pawa Santi amasung nungsi janana leminari haibadu khulai paiba miyosing natraga group amatana khul adu fawduna chathok chachin tawba yaro hairi.